Kanagumba MLA amana mahagi party amani government ki mayokta propaganda jathaba tarabadi mahagi mathakta disciplinary action lokhatpa yai haina RK Imona phongdokre. Housing Manipur BJP government ki manungda lakliba charangnaba asigi manungda RK Imona masiga mari leinaba mana thagalakpa anishuba FB post amada wafam masi phongdokhibane. Makhatana mahakna MLA amagi mathakta karamba ground sing the action lokhatkadage haibasu ingit oina palle. Government natraga party ki warif ki mayokta propaganda tawba natraga madugi mayokta leiba government natraga party manunggi oiba wathokpu government natraga party adugi mapan thongna haibade print amadi electronic media da puthokpa party natraga government ki izat tahanaba thabak tawba haiba wafam sing asi palle. Ningsing bayai haukiba numit khara ni sigi manungda BJP ki MLA khara na makhoi na paiba post tage resign tongnarakpa yauna lengak asing mathakta pendaba wafam kaya phongdokpa laikhrabane. Makhata na BJP MLA mari na so union minister ama unaduna Manipur ki political ki honglakliba ahongba kaya siga mari leinaba wafam pukhatpasu laikhrabane. Aroibada mahaki FB post pallibadi aikoi khudingmak aikoi ni yauriba political party amagi chatna kanglon wakhalon gi manungda leigadabane lengak loi ama oina aikoi gi party gi warep ki matung ina thabak tawgadabane. Party gi warep ta pendaba leiragasu madu mari leinaba miyoida wakat kadabani amadi media da puthoktuna nganglabadi ngangliba misak adugi mathakta logi oiba thabak lokhatpa yai. RK Imona thamliba wafam asi lengak asi mathakta pendaba amadi yaningdaba phongdokliba MLA singi mathakta thamba cheksin wa amara haiba wahang ama leire. Makhataba updates ki damak North East Window miteng tadun lebiyo.